ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯕꯨ ꯀꯔꯤꯁꯨ ꯈꯟꯗ ꯅꯥꯆꯨꯡꯕ ꯇꯧꯗꯨꯅ ꯂꯝꯄꯥꯛ ꯑꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝꯒ ꯐꯝꯗꯨꯅ ꯑꯏꯪꯕꯤ ꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯛꯂꯤ ꯁꯨꯔ ꯇꯥꯗꯕ ꯏꯁꯩ꯫ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯂꯩꯃꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯣꯏꯔꯤ ꯆꯤꯡꯉꯨ ꯂꯥꯏꯅꯤꯡ ꯊꯧꯅ ꯈꯣꯏꯃꯨ ꯈꯣꯏꯕꯨ ꯑꯣꯏꯗꯨꯅ ꯉꯪꯅ ꯉꯪꯅ ꯁꯥꯟꯅꯔꯤꯌꯦ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯂꯩꯃꯅ꯫ ꯑꯏꯪꯕꯤ ꯃꯥꯒꯤ ꯈꯣꯏꯊꯨꯝꯅꯧ ꯌꯥꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯒꯤ ꯁꯛꯂꯛꯂꯤꯕ ꯁꯨꯔ ꯇꯥꯗ꯭ꯔꯕ ꯏꯁꯩ ꯑꯁꯤꯕꯨ ꯇꯥꯔꯤꯕ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯈꯨꯄꯥꯛꯀ ꯍꯧꯅ ꯍꯧꯅ ꯈꯨꯗꯨꯅ ꯑꯏꯪꯕꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯧꯒꯠꯄꯤꯔꯤ꯫ ꯑꯉꯥꯡ ꯑꯃꯅ ꯑꯏꯪꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯋꯥ ꯋꯥ ꯏꯆꯦ ꯑꯏꯪꯕꯤ, ꯏꯆꯦ ꯑꯏꯪꯕꯤꯒꯤ ꯏꯁꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯀꯥꯟꯗꯦ꯫ ꯑꯗꯨ ꯏꯆꯦ ꯑꯏꯪꯕꯤ, ꯅꯪꯁꯦ ꯅꯃꯤꯡꯗꯗꯤ ꯑꯏꯪꯕꯤꯒ ꯀꯧꯁꯤꯜꯂꯤ, ꯃꯤꯡꯈꯛ ꯑꯣꯏꯔꯝꯃꯤ ꯏꯪꯉꯤꯁꯤ꯫ ꯈꯣꯟꯖꯦꯜꯗꯨꯗꯤ ꯌꯥꯝ ꯌꯥꯛꯏ, ꯊꯋꯥꯏ ꯂꯥꯛꯄ ꯎꯆꯦꯛꯅ ꯈꯣꯡꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯒꯨꯝ ꯌꯥꯛꯏ, ꯁꯛꯇꯨꯅ ꯁꯛꯈꯤ꯫ ꯑꯩꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯕꯅꯤ꯫ ꯊꯣꯏꯆꯥꯅ, ꯌꯥꯔꯦꯍꯦ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯃꯨꯖꯥꯎ ꯆꯥꯎꯕ, ꯅꯪ ꯈꯣꯟꯖꯦꯜꯗꯤ ꯀꯌꯥꯝ ꯐꯖꯒꯦ, ꯅꯪ ꯉꯥꯡꯖ ꯁꯥꯏꯗꯣ ꯍꯥ? ꯅꯊꯧ ꯀꯩ ꯂꯩꯒꯦ? ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯁꯛꯇꯥꯁꯤꯒ ꯑꯣꯛ ꯑꯃꯨꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯏꯆꯦ ꯑꯏꯪꯕꯤ, ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯀꯅꯥꯗꯩ ꯇꯨꯃꯤꯟꯅ ꯇꯥꯔꯛꯄ ꯏꯁꯩꯅꯣ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯑꯩꯅ ꯑꯃꯥꯡꯁꯪ ꯇꯧꯔꯤꯀꯥꯟꯗ ꯃꯅꯤꯡꯒꯤ ꯏꯁꯩ ꯁꯛꯄ ꯇꯥꯄꯛ ꯆꯥꯎꯅꯅꯦ ꯉꯪꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯇꯥꯍꯧꯕ ꯏꯁꯩꯅꯤꯗ꯫ ꯑꯗꯣ ꯏꯁꯩꯗꯨꯕꯨ ꯏꯌꯥ ꯌꯥꯗ꯭ꯔꯕꯣ? ꯐꯕꯨꯗꯤ ꯐꯖꯩ, ꯑꯗꯨꯗ ꯏꯆꯦ ꯑꯏꯪꯕꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯏꯆꯦꯒꯤ ꯃꯤꯡꯗꯧꯅ ꯏꯪꯗꯕꯗꯨ ꯈꯛ ꯉꯥꯏꯔꯦ꯫ ꯑꯗꯣ ꯑꯃꯒ ꯑꯃꯨꯛ ꯁꯛꯂꯛꯑꯣ, ꯑꯗꯨꯗꯗꯤ ꯈꯣꯟꯖꯦꯜꯒꯗꯣ ꯈꯔ ꯇꯞꯅ ꯏꯪꯅ ꯇꯧꯔꯒ ꯁꯛꯂꯛꯑꯣ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯩ ꯁꯛꯂꯛꯀꯦ, ꯍꯧꯖꯤꯛꯀꯤꯗꯣ ꯅꯠꯇꯕ ꯑꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯏꯪꯕꯤ ꯈꯣꯟꯖꯦꯜꯒꯗꯨ ꯁꯦꯝꯂꯤ꯫ ꯍꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯑꯉꯥꯡꯁꯥ꯫ ꯅꯤꯡꯊꯤꯅ ꯊꯣꯏꯅ ꯐꯖꯔꯦꯗ ꯅꯤꯡꯉꯣꯜ ꯄꯤꯕ ꯑꯅꯤꯁꯦ ꯄꯨꯟꯁꯤꯒꯤ ꯂꯩꯄꯨꯟ ꯑꯣꯏꯔꯛꯔꯦꯗꯣ ꯉꯁꯤꯒꯤ ꯌꯥꯏꯐꯕ ꯅꯨꯃꯤꯠꯇ ꯅꯤꯡꯊꯤ ꯊꯣꯏꯅ ꯐꯖꯔꯦꯗ ꯄꯂꯦꯝꯅꯕꯨ ꯍꯔꯥꯎꯖꯔꯤ ꯄꯟꯊꯧꯅꯕꯨ ꯅꯨꯡꯉꯣꯟꯖꯩ ꯅꯤꯡꯉꯣꯜ ꯄꯤꯕ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯄꯨꯟ ꯑꯣꯏꯔꯔꯦ ꯅꯤꯡꯊꯤꯅ ꯊꯣꯏꯅ ꯐꯖꯔꯦꯗ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯅꯨꯡꯁꯤꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣꯀꯣ ꯂꯥꯡꯂꯦ ꯅꯤꯡꯉꯣꯜ ꯄꯤꯕ ꯑꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯄꯨꯟ ꯑꯣꯏꯔꯔꯦ ꯅꯤꯡꯊꯤꯅ ꯊꯣꯏꯅ ꯐꯖꯔꯦꯗ꯫ ꯑꯁꯤ ꯁꯛꯅ ꯁꯛꯅ ꯑꯏꯪꯕꯤ ꯁꯨꯠ ꯁꯨꯠ ꯇꯧꯔꯛꯏ꯫ ꯃꯇꯧ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯗꯨ ꯉꯛꯅ ꯊꯣꯏꯕꯅ, ꯀꯩꯅꯣ ꯏꯆꯦ ꯑꯏꯪꯕꯤ, ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯔꯒ ꯁꯨꯠ ꯁꯨꯠ ꯇꯧꯔꯤꯗꯨꯅ? ꯑꯃꯨꯖꯥꯎꯅ, ꯑꯩꯗꯤ ꯈꯪꯉꯤ, ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯒꯤ ꯏꯁꯩꯁꯦ
ꯁꯛꯄꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯤ ꯏꯁꯩꯁꯤꯗ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯅꯨꯡꯁꯤꯕꯒ ꯄꯟꯕꯁꯤꯗ ꯊꯣꯏꯆꯥꯅ ꯈꯪꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯍꯣ ꯈꯪꯁꯅꯥ ꯑꯌꯦꯡꯕꯤꯅ ꯌꯥꯔꯦꯍꯦ ꯂꯝꯄ꯭ꯔꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯉꯥꯛꯇ ꯄ꯭ꯔꯦꯝ ꯄꯣꯛꯄꯒꯁꯦ ꯄꯣꯛꯐꯝ ꯈꯪꯕ ꯆꯠꯅꯗꯦ ꯅꯣꯏ ꯂꯩꯍꯧꯔꯣ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯌꯨꯝꯗ ꯉꯔꯥꯛꯄꯤ ꯏꯃꯥ ꯑꯃ ꯂꯩꯕꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯊꯔꯛꯑꯅꯤ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯃꯨꯖꯥꯎꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯆꯦ ꯑꯌꯦꯡꯕꯤꯁꯦ ꯂꯩꯁꯥꯕꯤ ꯈꯤꯇꯪ ꯐꯥꯈ꯭ꯔꯦ ꯑꯩꯈꯣꯏꯒ ꯃꯥꯒꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 3 ꯅꯠꯇ꯭ꯔꯒ 4 ꯈꯛꯇꯅꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯑꯌꯦꯡꯕꯤꯁꯦ ꯆꯍꯤ 15 ꯅꯠꯇ꯭ꯔꯒ 16 ꯈꯛ ꯁꯨꯗꯣꯏꯅꯦꯕ ꯑꯁ ꯌꯥꯝ ꯈꯦꯠꯅꯕ ꯅꯠꯇꯦꯗ ꯊꯣꯏꯆꯥꯅ ꯍꯥꯏ ꯑꯃꯨꯖꯥꯎ ꯍꯥꯏꯕ ꯂꯝꯑꯣꯛ ꯃꯥꯟꯕ ꯅꯪꯒꯤꯗꯣ ꯏꯆꯦ ꯑꯌꯦꯡꯕꯤ ꯄꯥꯝꯃꯤꯕ ꯀꯥꯏꯗꯣꯔꯥ ꯈꯪꯅꯤꯅ ꯍꯥꯏꯗꯣꯛꯀꯦꯕ ꯁꯣꯝꯗꯅ ꯑꯌꯦꯡꯕꯤ ꯆꯣꯡꯗꯅ ꯃꯌꯨꯝ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥꯅ ꯍꯩ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡ ꯃꯥꯟꯕꯤ ꯀꯔꯤ ꯅꯨꯡꯊꯤꯜꯒꯤ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯅꯪꯅ ꯆꯣꯡꯗꯅ ꯍꯜꯂꯛꯏꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯗꯧꯔꯤꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪ ꯂꯥꯛꯅꯕꯗ ꯍꯣ ꯋꯥꯕꯤꯌꯣ ꯍꯥꯏꯗꯤꯌꯦ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕꯁꯦ ꯅꯨꯄꯥꯔꯁꯨ ꯈꯪꯗꯦ ꯅꯨꯄꯤꯔꯁꯨ ꯈꯪꯗꯦ ꯀꯗꯣꯝ ꯊꯣꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯣ ꯀꯩꯅꯣ ꯅꯆꯥꯅꯨꯄꯤ ꯑꯩꯕꯨ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯦ ꯍꯥꯏꯗꯨꯕꯣ ꯍꯣ ꯑꯩꯗꯤꯅꯦ ꯃꯃꯥꯡ ꯊꯣꯡꯗ ꯊꯣꯛꯀꯅꯤ ꯃꯃꯥꯡ ꯊꯣꯡꯗ ꯌꯥꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯈꯣꯟ ꯈꯨꯌꯥꯛꯇꯨꯒ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯨ ꯀꯗꯥꯏꯗꯅꯣꯃ ꯑꯣ ꯑꯁꯦꯡꯀꯤ ꯆꯠꯂꯣ ꯍꯥꯏꯔꯦ ꯏꯃꯥ ꯍꯣꯏ ꯆꯠꯂꯣ ꯑꯌꯦꯡꯕꯤ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨ ꯏꯁꯩ ꯃꯌꯦꯛꯇ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯉꯥꯡꯂꯛꯂꯝꯃꯤ ꯍꯥꯗ ꯄꯟꯊꯧ ꯅꯨꯡꯁꯤꯕ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯁꯤꯅ ꯅꯆꯥꯕꯨ ꯑꯣꯠꯄꯤꯔꯦ ꯃꯆꯥ ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕꯒꯨꯝ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯦ ꯍꯥꯗ ꯄꯟꯊꯧ ꯅꯍꯥꯛ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤ ꯄꯦꯟꯖꯔꯝꯒꯗꯕ ꯀꯔꯤꯒꯤ ꯅꯆꯥ ꯑꯩꯕꯨ ꯀꯩ ꯑꯃꯨꯛ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯂꯤꯕꯅꯣ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯔꯝꯈꯣꯕ ꯄꯟꯊꯧ ꯁꯤꯒꯩꯖꯟ ꯍꯩ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯀꯩꯔꯨꯕ ꯂꯩꯀꯥꯏꯅ ꯇꯥꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯁꯤ ꯄꯨꯝꯕ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯁꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯊꯥꯎ ꯅꯪꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯅꯠꯇꯦ ꯑꯗꯨꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯑꯉꯥꯡꯒ ꯄꯨꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯥꯅ ꯈ꯭ꯋꯥꯡ ꯐꯅꯦꯛ ꯁꯥꯔꯤꯁꯦ ꯅꯪꯁꯨ ꯇꯝꯁꯤꯜꯂꯨ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯑꯃꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯇꯝꯁꯤꯟꯁꯤ ꯅꯪꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯤꯒꯤ ꯁꯥꯒꯩ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯔꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯩꯇꯕ ꯌꯥꯗ꯭ꯔꯕꯁꯤꯡꯁꯤꯗꯤ ꯍꯩꯅꯕ ꯇꯧꯁꯤꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯩꯅꯣ ꯐꯅꯦꯛ ꯁꯥꯕꯒꯗꯤ ꯉꯝꯃꯣꯏ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯅꯤ ꯑꯗꯨꯒ ꯆꯥꯛꯇꯤ ꯊꯣꯡꯕ ꯇꯝꯁꯤ ꯑꯗꯨꯒ ꯏꯟꯁꯥꯡꯗꯤ ꯑꯩ ꯊꯣꯡꯕ ꯍꯩꯅꯤꯡꯗꯦ ꯊꯕꯛꯀꯤ ꯋꯥꯕꯨ ꯍꯩꯅꯤꯡꯀꯥꯟꯗ ꯍꯩꯖꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯆꯥꯛ ꯆꯥꯔꯨꯒꯦ ꯄꯂꯦꯝ ꯑꯐꯣꯠꯄꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏ ꯆꯣꯉꯥ ꯊꯤꯖꯥꯕꯤ ꯅꯪꯅꯕꯨ ꯂꯥꯛꯂꯒ ꯐꯨꯍꯟꯒꯦꯕ ꯐꯔꯣꯏꯗꯧꯔꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯉꯥꯡꯅꯕꯅ ꯋꯥꯔꯤꯕ ꯃꯆꯤꯟꯅ ꯀꯜꯂꯤꯕ ꯀꯗꯣꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕ ꯑꯇꯥꯡ ꯃꯃꯥꯅ ꯉꯥꯡꯂꯤ ꯊꯥꯔꯤꯛꯅ ꯍꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯥꯡꯖꯤꯡ ꯑꯔꯣꯕ ꯃꯥꯟꯕꯧ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯂꯥꯎ ꯏꯃꯥꯒꯤ ꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯇꯥꯡꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯣꯡꯉꯥꯟꯕꯒ ꯄꯦꯞꯄ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯣ ꯍꯣꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯇꯥꯕꯧ ꯏꯆꯥꯅ ꯏꯃꯥꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯦ ꯈꯪꯗꯕꯒꯤꯅꯤꯅꯦꯍꯦ ꯑꯩꯅ ꯄꯦꯞꯄ ꯉꯥꯡꯂꯤꯕꯁꯦ ꯅꯪꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯤꯡꯁꯤꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯌꯥꯔꯤꯁꯦ
ꯑꯩꯈꯣꯏ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕꯣ ꯑꯩ ꯉꯁꯤ ꯊꯪꯅꯕ ꯈꯨꯟꯗ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯁꯨꯕ ꯍꯧꯒꯗꯕꯅꯤ ꯍꯣ ꯆꯥꯛꯇꯣ ꯅꯪ ꯍꯦꯛ ꯊꯣꯡꯂꯝ ꯏꯃꯥꯗꯤ ꯊꯣꯡꯕ ꯉꯝꯂꯔꯣꯏ ꯏꯃꯧ ꯄꯤꯗ꯭ꯔꯤ ꯐꯥꯎꯅꯦ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯊꯣꯡꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯉꯁꯤꯗꯒꯤ ꯅꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯂꯦꯞꯂꯦ ꯑꯗꯨꯒ ꯏꯆꯥꯅ ꯑꯩꯒꯤ ꯏꯃꯧ ꯄꯤꯕ ꯉꯝꯅꯤ ꯉꯝꯂꯣꯏꯗꯣ ꯍꯧꯖꯤꯛꯃꯛ ꯍꯥꯏꯒꯗꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯧ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯏꯃꯥꯅ ꯏꯆꯥꯒꯤ ꯅꯨꯄꯤ ꯊꯤꯒꯅꯤ ꯑꯁ 이마 노ꯉꯥꯜꯂꯦ ꯅꯨꯃꯤꯠ ꯇꯥꯔꯦ ꯅꯨꯄꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯍꯣ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯌꯥꯔꯛꯇꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯍꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯒꯅꯨꯅꯦꯍꯦ 이자ꯅꯕꯨ ꯌꯥꯔꯕꯗꯤ 이마ꯅ 이자ꯒꯤ 누피 ꯊꯤꯒꯦ ꯑꯁ ꯇꯜꯂꯦ 이마ꯅ ꯊꯤꯔꯛꯄ ꯅꯨꯄꯤꯗꯤ ꯈꯣꯡꯃꯨ ꯊꯣꯛꯄꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯇꯜꯂꯦ ꯑꯩꯗꯧꯅ ꯂꯤꯔꯕꯤꯗꯨꯗꯤ ꯇꯜꯂꯦꯕ ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯁꯨ ꯇꯣꯛꯑꯒꯦ ꯍꯩꯃꯥ ꯆꯟꯗꯥ ꯅꯪꯅ ꯀꯌꯥꯝ ꯁꯛꯆꯨ ꯍꯦꯜꯂꯗꯅ ꯍꯧꯖꯤꯛꯄꯨ ꯏꯟꯈꯠꯂꯛꯄ ꯅꯨꯄꯤꯒꯁꯨ ꯄꯥꯝꯗꯅ ꯇꯧꯔꯤ ꯆꯠꯂꯨꯅꯦꯍꯦ ꯅꯁꯛꯇꯨꯒ ꯃꯤꯠꯁꯦ ꯂꯥꯎꯅ ꯐꯥꯛꯆꯤꯜꯂꯒꯅꯦ ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯒꯦ ꯍꯥ ꯌꯨꯋꯥ ꯑꯣꯏꯃ ꯀꯤꯌꯦ ꯌꯣꯡ ꯍꯅꯨꯕꯤ ꯑꯈꯣꯏꯕꯁꯦ 이마ꯗꯧꯅ ꯊꯤꯖꯥꯠꯂꯣ ꯍꯩ 이ꯔꯣꯏ ꯃꯥꯟꯕ ꯅꯪꯕꯨ ꯅꯃꯣꯏꯗꯣ ꯏꯀꯥꯏꯗꯅꯍꯦ ꯅꯁꯨꯡ ꯅꯃꯥꯟꯅꯕꯅ ꯃꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯈꯃꯨ ꯊꯣꯛꯄ ꯑꯣꯟꯗꯅ ꯅꯃꯥ ꯍꯅꯨꯕꯤ ꯑꯩꯕꯨ ꯑꯣꯠꯇꯅ ꯂꯩꯔꯦ ꯌꯦꯡꯉꯨ ꯅꯆꯟ ꯅꯨꯄꯤ ꯐꯥꯎꯕ ꯃꯆꯥ ꯌꯥꯎꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯗꯤ 이마ꯁꯤ ꯃꯃꯧ ꯑꯣꯟꯅꯤꯡꯉꯝꯒꯅꯤ ꯃꯁꯨ ꯄꯝꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ हनुबी अइबु उकाई तकलगा सिखिबदो पामलिबो नत्रो हो मखोय पाबा नचा नुपाना अइबु ओले अस मा तानिंगदिबा अइखोय पाबदो इमाना कौमन्दना खुदी थिबदो खोंबी अपुमदो अमु काइबो सोयररोय हंदक्ति पाबा नंग फैदगे हेक हलकपगा मतुक चलहलरोय नत्रगा पाबगा अइगा पुन्ना चटपा अमा तौरनि अदुदगिदि चलहलरोय नत्रदी अइखोय पाबा लेटबसे इमा अंगावबी ओली इमा नंग हेक मपानसिदा ngahogको नचा साक थोंलुखिगे नुपी लेजथ्रि फावबा असि हाइदुना अता इमुंगदा चंगखि थारिकना अइनदी इमौ पामलिबा अदुगा मानदी करिसु थवा साबिबा नत्ते इचा नुपा अमा खक्पोपसे फौहांग चक माना तौरब्रा खंगदे करंबा मतमदनोबा इमौगी कुमहैगे येंगबा फंगदौरिबसिबो सोमदना अयिंबी साक तपताई चासिलगा तुमखिबदुना हौजिक फावबा हौगट्री अयिंबी कन्ना नाखोकली तौरिसे मुनिसे तपताई चासिलगा मसिदैसिदा नाखोक्तना कया नुंगाइना तुमलिनो हाइबनिदा हाई पिक्ट्रू ओक मचा मानबी ताब्रा नंबो नमित तागा तौरि हौगट्लुनि नंबो हाइमा तादेनि हे कुंभकर्णगी मच्चानुपी हौगट्लुनि नंबो तांजा आसिदा मपानदसु आंगांसिंगदुना अयिंबीबु कौरक्लम्बी अमुजाउना ओ तारिबो इचेइंबी काइदा लेगे अखोय लाइए थोइचाना इस हो तारिबो काइ नसक्तुगैबो नंको नंग चाकब्रो कनामदना कौबिरक्तबनिना नंगदि चाअमनी नंगसी इचे अयिंबी होइगी सुमांगसिदा इबानी ngam-thoknani-ko angang amana kaino nabani do ngangnadana leidu saru iche ingbi ko noibani na mayamdagi khon khara kalli thoichana ai kauge ko ho iche ingbi ai khoi la ye thoklo o thabana icha nipi gi marup singla amalem ai ingbi ya imagi be me ingdabi ya hogolusi nangi marup pi kanaw mayamna nang bu kaudana leiren he aduga nang na somdana khoktana leire haima ta deni masya असी हाइदुना थबा इसिंग खरा लौरुदुना मचादा साइसिल्ली हाइ थराइ मचा कनानो मी नुंगाइने तुमि कांदा कनानि इसिंग जाइसिलो हाइगे हौजिक पुतुंबगी मतम हौगलो यारि मपानदसु नंगी चोइथक चोइहा मयामदु लाकपनि असी हाइदुना थबा मचागी कादगी थोखि अयिंग बिसु मसम इफा फाबा मखै मपानदे चिनथोरई अहिमा नोइ लाइरा थोइबना ओइमा अइसिरे कइनो सेबु इचे इंबिरो किए कइनो इचे इंबे समी फाफा गए अदुनाम थेब्रो इचे नंगसे अयिंबिना करिनो थोइबा नंग तौरिदो इचे इंबे सियम थी अदुमैनो समगा फारदि अदुनाबु अहल खैना हाइनैदुदि नुपीगे सेंग बसक्तमदि याहौरकपदि येंगोना अयिंबे आइगी सक्तमसु येंगहौरो नंगथिल तुमबगे हौगलकपा सक्तमसिदा अमुजाउना फजैदे इचे इंबिदि
ꯑꯗꯨꯗ ꯁꯟ ꯑꯉꯥꯎꯕꯅ ꯃꯃꯩ ꯊꯦꯛꯀꯠꯂꯒ ꯆꯦꯟꯕꯗꯣ ꯃꯥꯜꯂꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡꯅꯤꯅ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯣꯏ ꯂꯥꯛꯏꯁꯦ ꯊꯣꯏꯆꯥꯅ ꯑꯗꯨ ꯄꯨꯔꯛꯏꯆꯦ ꯑꯏꯪꯕꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠ ꯆꯥꯔꯨꯁꯦꯅ ꯍꯧꯕ ꯂꯥꯛꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯏꯪꯕꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ ꯊꯕꯥꯁꯨ ꯃꯆꯥ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯍꯥꯏ ꯀꯨꯏꯔꯛꯀꯅꯨꯀꯣ ꯅꯕꯨꯡ ꯍꯜꯂꯛꯂꯕꯗꯤ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯤ ꯍꯩꯁꯦꯔꯩ ꯆꯠꯄꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯗꯨꯒ ꯑꯏꯪꯕꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨꯅꯤ ꯆꯦꯜꯂꯛꯑꯣ ꯑꯁꯤꯒꯤ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤꯁꯦ ꯌꯧꯕ ꯍꯥꯟꯕ ꯇꯥꯟꯅꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯏꯪꯕꯤ ꯋꯥ ꯉꯥꯡꯅ ꯃꯅꯤꯡ ꯌꯦꯡꯗꯨꯅ ꯆꯦꯟꯕꯗ ꯃꯃꯥꯡꯗ ꯂꯥꯛꯄ ꯃꯤ ꯎꯍꯧꯗꯕꯗꯒꯤ ꯊꯦꯡꯖꯤꯜꯂꯝꯃꯤ ꯑꯌꯣꯏꯃ ꯑꯁ ꯃꯍꯥꯛꯀꯤ ꯁꯤꯒꯩꯖꯟ ꯀꯅꯥꯅꯣ ꯂꯝꯕꯤ ꯆꯨꯝꯅ ꯆꯠꯄ ꯍꯩꯇ꯭ꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯎꯔꯦ ꯁꯤꯌꯥ ꯍꯅꯨꯕꯥ ꯂꯝꯕꯤꯗ ꯆꯠꯄ ꯍꯩꯇ꯭ꯔꯗꯤ ꯀꯩꯗꯧ ꯆꯠꯂꯤꯅꯣ ꯍꯥ ꯅꯨꯄꯤ ꯅꯍꯥꯗꯤ ꯌꯥꯝ ꯊꯦꯡꯖꯤꯟꯕ ꯄꯥꯝꯕ꯭ꯔꯕꯨ ꯑꯔꯦꯝꯕꯗ ꯅꯝꯃꯥꯏ ꯀꯥꯏꯅꯤ ꯑꯇꯥꯡꯅ ꯂꯥꯟꯕꯗꯤ ꯅꯣꯏꯅ ꯂꯥꯜꯂꯒ ꯊꯣꯏꯆꯥꯅ ꯃꯥꯃꯥ ꯅꯆꯤꯟ ꯌꯥꯝ ꯈꯨꯝꯒꯅꯨ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯌꯥꯝ ꯁꯥꯊꯤꯕꯅꯤꯀꯣ ꯑꯃꯨꯖꯥꯎꯅ ꯄꯨꯄꯨ ꯃꯥꯟꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯏꯆꯦꯁꯤꯗ ꯅꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯑꯗꯨꯃꯥꯏ ꯌꯦꯡꯒꯅꯨ ꯌꯥꯔꯦꯍꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯦꯟꯕꯋꯣ ꯆꯣꯡꯕꯋꯣ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯆꯠꯈꯤꯕꯗꯨ ꯑꯇꯥꯡ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯇꯥꯡꯒ ꯂꯥꯛꯃꯤꯟꯅꯕ ꯁꯥꯃꯨꯅ ꯑꯩ ꯄꯥꯈꯪ ꯑꯔꯤꯕ ꯀꯔꯤꯅꯣ ꯅꯆꯥꯒꯨꯝꯕꯤꯁꯤꯗ ꯅꯪꯅ ꯆꯥꯗꯣꯏꯒꯤ ꯌꯦꯡꯉꯤꯗꯨꯅ ꯅꯪꯒꯤꯁꯦ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯗ ꯋꯥꯈꯜ ꯃꯆꯥ ꯃꯈꯜ ꯂꯩꯔꯕ ꯏꯁ ꯇꯧꯔꯤꯁꯦ ꯌꯦꯡꯕꯅꯦ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤꯕ ꯌꯥꯔꯁꯤ ꯂꯧꯍꯜꯂꯁꯤ ꯁꯣꯝꯗꯅ ꯑꯏꯪꯕꯤꯅ ꯇꯥꯆꯣ ꯇꯨ ꯑꯩ ꯈꯣꯡꯁꯦ ꯉꯁꯥꯏ ꯆꯦꯟꯕꯗ ꯍꯅꯨꯕ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤꯕ ꯑꯗꯨꯒ ꯑꯩꯁꯦ ꯇꯨꯔꯦ ꯑꯗꯨꯗꯒꯤ ꯁꯤꯁꯤꯁꯨ ꯊꯧꯕꯅ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯉꯥꯡꯁꯤꯡꯗꯨꯒ ꯄꯨꯜꯂꯒ ꯃꯇꯝ ꯃꯥꯡꯍꯟꯗꯣꯏ ꯁꯔꯨꯛ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯒ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯌꯨꯝꯁꯤꯗ ꯏꯃꯥ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯑꯩ ꯍꯥꯏꯔꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯅ ꯂꯩꯔꯤ ꯅꯪꯁꯨ ꯑꯉꯥꯡ ꯃꯌꯥꯝꯒ ꯄꯨꯟꯁꯤꯟꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯈꯔ ꯇꯧꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯨꯝꯁꯤꯗ ꯏꯃꯥꯒ ꯂꯩꯗꯨꯅ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯌꯨꯝꯗ ꯏꯔꯦꯟꯖꯅ ꯂꯩꯌꯨꯅꯦ ꯑꯗꯨꯏꯕꯨ ꯇꯥꯆꯧꯅ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯏꯅꯝꯃ ꯀꯣꯛ ꯄꯨꯁꯤꯜꯂꯛꯎ ꯑꯁ ꯇꯥꯆꯧ ꯅꯪ ꯌꯥꯝ ꯄꯪꯉꯤꯗ ꯑꯍꯜ ꯑꯣꯏꯕꯒꯤ ꯄꯪꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯌꯥꯝ ꯆꯥꯕꯩꯔꯥ ꯈꯪꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯇꯥꯆꯧ ꯅꯪ ꯏꯃꯥ ꯁꯪꯕꯤꯔꯝꯃꯣ ꯑꯩ ꯉꯥꯛꯇ ꯎꯏꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯏꯪꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯈꯟꯗꯕ ꯃꯈꯩ ꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯉꯥꯡ ꯑꯣꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯃꯥ ꯀꯣꯟꯅ ꯇꯞꯅ ꯐꯔꯛꯀꯅꯤꯗ ꯍꯧꯖꯤꯛꯇꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯃꯇꯝ ꯈꯔ ꯂꯩꯖꯁꯅꯨꯗ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯩꯅꯕꯤꯁꯦ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯀꯣꯟꯅ ꯁꯦꯝꯗꯣꯛꯄ ꯍꯥꯏꯁꯦ ꯄꯥꯛ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯞꯅ ꯁꯦꯝꯗꯣꯛꯀꯗꯕꯅꯤ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯐꯥꯔꯛꯑꯕꯅꯤ ꯃꯃꯥ ꯃꯆꯥ ꯆꯥꯛꯁꯪꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯏꯪꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯥꯒꯤ ꯈꯣꯏꯊꯨꯝꯅꯧ ꯌꯥꯗ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯌꯦꯅꯧ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕ ꯆꯩꯕꯤ ꯅꯧꯔꯦꯟ ꯄꯨꯂꯤꯕ ꯁꯖꯤꯛ ꯊꯕꯛ ꯑꯣꯏꯕꯤꯔꯤꯕ ꯑꯉꯥꯡ ꯍꯥꯏꯔꯤꯕ ꯅꯣꯡꯈꯣꯡ ꯀꯣꯏꯕ ꯉꯝꯕ ꯇꯔꯪ ꯎꯜꯂꯤꯕ ꯊꯕꯥꯅ ꯍꯩꯁ ꯀꯔꯤꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯏꯆꯥ ꯅꯨꯄꯤꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯒꯤ ꯇꯥꯔꯛꯂꯤꯕ ꯁꯨꯔꯁꯤꯅ ꯑꯃꯨꯛ ꯍꯩ ꯑꯏꯪꯕꯤ ꯈꯣꯟꯖꯦꯜ ꯁꯛꯇꯥꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕꯅꯤ ꯊꯪꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯇꯥꯈ꯭ꯔꯒ ꯏꯃꯥ ꯌꯥꯝ ꯏꯀꯥꯏꯀꯣ ꯍꯣ ꯀꯔꯤꯅꯣ ꯅꯣꯏ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯇꯕꯥꯔꯕ ꯈꯣꯏꯊꯨꯝꯅꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯏꯁꯩ ꯃꯌꯦꯛ ꯑꯁꯦ ꯉꯪꯖꯕꯁꯤꯗ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯕꯤꯔꯤꯕꯁꯤꯕꯣ ꯌꯥꯔꯦ ꯃꯤꯒꯤ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯏꯁꯩ ꯃꯌꯦꯛꯇꯣ ꯅꯪꯅ ꯃꯥꯡꯍꯜꯂꯅꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯨꯛꯁꯨ ꯀꯥꯟꯅꯔꯤꯕꯅꯤ ꯏꯆꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯅ ꯁꯛꯂꯛꯄ ꯏꯁꯩꯗꯨꯗ ꯍꯨꯔꯥꯟꯕꯒ ꯂꯥꯛꯑꯝꯃꯗꯤꯅꯦ ꯈꯪꯗꯅ ꯆꯦꯟꯈꯤꯗꯧꯔꯤꯕꯅꯤꯗ ꯏꯃꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯂꯩꯔꯣ
ꯍꯣ ꯀꯔꯦꯝꯅꯕ ꯅꯠꯇꯤꯌꯦ ꯅꯣꯛꯅꯔꯤꯅꯤ ꯁꯣꯝꯗꯅ ꯑꯇꯥꯛ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯩ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤꯅ ꯑꯉꯥꯡ ꯄꯦꯇꯣ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯏꯁꯥꯁꯦ ꯀꯩꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯀꯟꯅ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯑꯉꯥꯡꯗꯣ ꯄꯥꯝꯃꯤ ꯆꯠꯂꯣ ꯑꯩꯒꯤ ꯆꯍꯤ ꯃꯨꯠꯇꯣ ꯑꯁꯤꯗ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯍꯩ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯅꯪ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥ ꯑꯣꯏꯃ ꯈꯪꯉꯦ ꯄꯥꯈꯪ ꯑꯔꯤꯕ ꯍꯧꯗꯣꯛꯂꯝꯃꯣꯏꯕꯧ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯃꯪꯂꯤꯕꯅꯣ ꯍꯥ ꯍꯥꯏꯌꯨ ꯏꯃꯥꯗ ꯑꯁ ꯏꯃꯥ ꯁꯨꯝꯗꯧꯕꯅꯦꯕ ꯑꯁ ꯇꯣꯛꯑꯣꯗ ꯏꯃꯥ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯀꯥꯏꯔꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡ ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯏ ꯃꯇꯧ ꯑꯁꯤꯗ ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯒ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯍꯜꯂꯝꯃꯤ ꯍꯩ ꯆꯠꯈꯤꯕꯒꯤ ꯀꯔꯤꯅꯣ ꯕꯕꯠ ꯍꯥꯏꯔꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯍꯥ ꯅꯨꯄꯤ ꯑꯕ ꯏꯆꯥꯒꯤ ꯋꯥꯁꯤꯕꯨ ꯁꯦꯡꯉꯕ꯭ꯔꯣꯅꯦ ꯏꯆꯥꯅ ꯊꯦꯡꯅꯔꯛꯂꯤꯕ ꯅꯨꯄꯤꯗꯣ ꯍꯧꯗꯣꯡ ꯑꯃꯣꯝꯒꯗꯤ ꯅꯠꯇꯦꯀꯣ ꯀꯥꯏꯗꯩ ꯍꯧꯗꯣꯡ ꯑꯃꯣꯝꯅꯣ ꯏꯃꯥ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯍꯣ ꯑꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗ ꯑꯁ ꯃꯁꯛꯁꯨ ꯐꯖꯩ ꯈꯣꯟꯗꯥꯁꯨ ꯐꯖꯩ ꯑꯗꯨꯒ ꯆꯍꯤꯁꯨ ꯐꯖꯔꯝꯒꯅꯤ ꯆꯍꯤ ꯐꯖꯔꯝꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯨꯄꯤꯗꯣ ꯍꯟꯅꯨꯕꯤꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯍꯟꯅꯨꯕꯤ ꯑꯣꯏꯔꯗꯤ ꯄꯨꯁꯤꯜꯂꯛꯑꯅꯨ ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩ ꯅꯪꯒꯤ ꯅꯨꯄꯤ ꯍꯟꯅꯨꯕꯤꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕꯒ ꯉꯝꯖꯔꯣꯏꯀꯣ ꯑꯁ ꯅꯠꯇꯦꯕ ꯏꯃꯥ ꯑꯣ ꯑꯩꯅ ꯄꯥꯝꯃꯤ ꯅꯨꯄꯤꯁꯦ ꯑꯉꯥꯡꯅꯦ ꯍꯥꯏꯕ ꯃꯣꯏ ꯈꯨꯟꯒꯤ ꯑꯉꯥꯡꯒ ꯁꯥꯟꯅꯔ ꯆꯦꯜꯂꯛꯄꯗ ꯊꯦꯡꯖꯤꯜꯂꯛꯄꯅꯦꯕ ꯑꯗꯨꯗꯩ ꯑꯩꯅ ꯃꯥꯗꯣ ꯅꯨꯡꯁꯤꯔꯛꯄꯅꯦꯕ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤ ꯃꯤꯍꯨꯟꯁꯦ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯍꯣꯟꯕꯗꯒꯤ ꯃꯐꯝ ꯆꯥꯅ ꯍꯣꯟꯈ꯭ꯔꯦꯁꯦ ꯋꯥꯗꯣ ꯍꯥꯏꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ ꯅꯠꯇ꯭ꯔꯗꯤ ꯏꯃꯥꯁꯦ ꯕ꯭ꯔꯤꯟꯗꯥꯕꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯒꯦ ꯇꯧꯏꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯐꯔꯦ ꯏꯆꯥꯅꯕꯨ ꯄꯥꯝꯂꯗꯤ ꯅꯨꯄꯤꯗꯣ ꯏꯆꯥꯅ ꯉꯝꯅꯕ ꯊꯦꯝꯅꯧꯗꯅ ꯄꯨꯁꯤꯜꯂꯣ ꯏꯃꯥꯒꯤꯗꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯦꯕꯥ ꯇꯧꯒꯗꯕ ꯍꯅꯨꯕꯤꯗꯗꯤ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨ ꯂꯥꯛꯑꯣ ꯏꯃꯥ ꯏꯆꯥ ꯆꯥꯛ ꯆꯥꯔꯁꯤ ꯅꯄꯥꯁꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯍꯜꯂꯛꯑꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯧꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯗꯨ ꯍꯩꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯥꯈꯪ ꯑꯔꯤꯕ ꯑꯇꯥꯡ ꯑꯗꯨꯁꯨ ꯑꯏꯪꯕꯤꯅ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯂꯩꯕꯤꯔꯝꯃꯤ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯑꯏꯪꯕꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯉꯥꯃꯨꯛ ꯂꯩꯕꯤꯌꯣ ꯊꯣꯏꯆꯥꯅ ꯇꯜꯂꯦ ꯍꯩ ꯂꯩꯕꯤꯌꯣ ꯑꯃꯨꯖꯥꯎꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯏꯆꯦ ꯑꯏꯪꯕꯤꯅ ꯆꯥꯅꯤꯡꯕ ꯑꯃ ꯂꯩꯍꯟꯁꯦ ꯏꯆꯦ ꯑꯏꯪꯕꯤ ꯀꯩ ꯆꯥꯅꯤꯡꯒꯦ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤ ꯑꯇꯥꯡꯅ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯑꯣꯏꯅ ꯂꯩꯔꯒꯦꯀꯣ ꯑꯉꯥꯡꯁꯤꯡꯗꯨ ꯄꯨꯟꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛꯂꯣꯝ ꯅꯝꯃꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯁꯥꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯁꯛꯁꯤꯡꯗꯣ ꯅꯣꯡꯃꯒꯤ ꯕꯣꯔꯥ ꯃꯥꯜꯂꯦꯀꯣ ꯅꯣꯏ ꯑꯃꯨꯖꯥꯎꯅ ꯏꯁ ꯁꯛꯇꯥꯁꯤꯒ ꯅꯪ ꯌꯥꯝ ꯐꯖꯔꯦ ꯄꯀꯣꯔꯥ ꯀꯥꯕ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯄꯨꯟꯅ ꯁꯥꯃꯨꯗ ꯅꯣꯛꯁꯤꯜꯂꯝꯃꯤ ꯈꯤꯇꯪꯒ ꯍꯥꯏꯔꯨ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯤ ꯑꯉꯥꯡ ꯃꯤꯉꯝꯕ ꯉꯥꯛꯇ ꯑꯁꯨꯝꯅ ꯑꯇꯥꯡ ꯑꯃꯗꯤ ꯁꯥꯃꯨꯁꯨ ꯃꯈꯣꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯑꯃꯨꯖꯥꯎꯅ ꯑꯏꯪꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯦ ꯑꯏꯪꯕꯤ ꯇꯥꯡꯁꯦ ꯏꯆꯦ ꯑꯏꯪꯕꯤ ꯅꯪ ꯄꯥꯝꯃꯤ ꯃꯥꯜꯂꯦ ꯌꯥꯗꯦꯕ ꯏꯆꯦ ꯑꯏꯪꯕꯤꯅ ꯍꯥꯏ ꯈꯨꯗꯤꯡ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯇꯥꯡꯗ ꯂꯩꯔꯗꯤ ꯏꯆꯦ ꯑꯏꯪꯕꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤꯉꯣ ꯏꯁ ꯅꯪ ꯈꯪꯉꯤꯕ ꯍꯧꯖꯤꯛ ꯐꯕ ꯃꯥꯜꯂꯒ ꯍꯌꯦꯡꯋꯥꯏ ꯐꯠꯂꯝꯗ꯭ꯔꯗꯤ ꯀꯅꯥ ꯈꯪꯅꯤ ꯍꯣꯏꯕꯅ ꯇꯥꯡꯗꯤ ꯍꯟꯅꯨꯕꯅꯤꯅ ꯏꯆꯦ ꯑꯏꯪꯕꯤꯗꯤ ꯂꯨꯅ ꯇꯧꯅꯤꯍꯦ ꯀꯩꯁꯨ ꯊꯤꯅ ꯇꯧꯗꯧ ꯃꯥꯟꯗꯦ ꯈꯪꯕ꯭ꯔꯥ ꯏꯁ ꯅꯣꯏ ꯂꯣꯏꯁꯤꯜꯂꯨꯍꯦ ꯀꯩ ꯑꯉꯥꯡꯁꯤꯡꯗꯣ ꯈꯪꯗꯦ ꯅꯣꯏ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯆꯠꯂꯝꯃꯒꯦꯍꯦ ꯏꯁ ꯏꯆꯦ ꯑꯏꯪꯕꯤ ꯅꯪꯒꯤꯗꯣ ꯇꯥꯡ ꯅꯨꯡꯁꯤꯕꯒꯤ ꯏꯀꯥꯏꯕ ꯃꯥꯜꯂꯤꯀꯣ ꯑꯉꯥꯡꯁꯤꯡꯗꯨ ꯑꯏꯪꯕꯤꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯏꯪꯕꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯅꯝꯃꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯂꯝꯃꯤ ꯍꯣꯏꯅꯃ ꯀꯥꯏꯗ ꯂꯩꯒꯦ ꯂꯥꯡꯂꯦꯟꯅ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯏꯪꯕꯤ ꯏꯅꯝꯃ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅ ꯀꯩꯅꯣꯅꯦ ꯏꯆꯟꯅ ꯍꯪꯅꯤꯡꯉꯤꯗꯨꯕꯣ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯕ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ
ꯑꯗꯨꯕꯨ ꯀꯩ ꯋꯥꯍꯪꯅꯣ? ꯅꯣꯏ ꯇꯥꯖꯧꯒ ꯏꯃꯥꯒꯗꯗꯤ ꯍꯪꯉꯨꯅꯨꯀꯣ, ꯑꯃꯨꯛ ꯆꯦꯔꯛꯀꯅꯤ. ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯌꯥꯗꯦꯀꯣ ꯑꯏꯪꯕꯤ. ꯃꯇꯣꯝ ꯈꯜꯂꯛꯄꯕꯨ ꯑꯩꯅꯔꯣ? ꯏꯁꯩꯗꯨ ꯉꯪꯊꯣꯛꯀꯦ. ꯏꯟꯁꯤꯜꯂꯨꯕ ꯇꯧꯗꯅ ꯊꯃꯣꯏ ꯅꯤꯡꯍꯨꯟꯈꯔꯦ, ꯐꯥꯖꯤꯟꯕꯁꯨ ꯉꯝꯗꯔꯦ ꯃꯥꯒꯤ ꯁꯛꯇꯝꯅ ꯏꯃꯥꯡꯁꯤꯗ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯑꯩꯕꯨ ꯑꯁꯨꯝ ꯑꯁꯨꯝ ꯂꯛꯅꯗꯨꯅ ꯂꯩꯔꯔꯦ. ꯂꯥ 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 ꯂꯥ. ꯑꯁꯨꯝꯅ ꯑꯏꯪꯕꯤ ꯏꯁꯩ ꯁꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯂꯥꯡꯂꯦꯟꯅ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯅꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯏꯪꯕꯤꯁꯦ ꯑꯩꯗꯤ. ꯊꯕꯥꯅ ꯃꯋꯥ, ꯀꯔꯤꯅꯣ ꯁꯤꯒꯤ ꯉꯥꯖꯤꯛ ꯃꯥꯟꯕꯤꯁꯤꯅ ꯆꯣꯡ ꯆꯣꯡꯗꯅ ꯆꯠꯈ꯭ꯔꯤꯁꯤꯅ? ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯑꯃꯨꯛ? ꯀꯩꯁꯨ ꯍꯥꯏꯔꯝꯗꯦꯗ ꯏꯃꯥ. ꯈꯪꯗ꯭ꯔꯦꯗ, ꯑꯁꯤꯅ ꯀꯗꯣꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯍꯥꯏꯕꯁꯨ ꯇꯥꯗꯦ, ꯉꯥꯡꯕꯁꯨ ꯂꯧꯗꯦ. ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯐꯗꯧꯅꯤ. ꯀꯗꯣꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ. ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯒꯁꯨ ꯇꯤꯟꯅꯗꯦ. ꯑꯉꯥꯡ ꯈꯔꯒ ꯃꯁꯤꯗꯩꯁꯤꯗ. ꯇꯜꯂꯦꯗ, ꯋꯥꯒ ꯉꯥꯡꯅꯤꯡꯗꯦ. ꯃꯥꯒꯤ ꯂꯦꯡꯒꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯂꯩ. ꯑꯗꯨꯒ ꯃꯥꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ. ꯏꯃꯥ, ꯌꯥꯔꯤꯁꯦ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤꯌꯦ. ꯀꯩꯒꯤ ꯃꯉꯥꯎ ꯑꯗꯨꯝ ꯊꯤꯗꯅ ꯂꯩꯗꯧꯔꯤꯒꯦ? ꯌꯨꯝꯁꯤꯗ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯀꯦꯖꯔꯤꯅꯤ. ꯃꯥꯅ ꯀꯦꯗꯅ ꯀꯅꯥꯅ ꯀꯦꯗꯧꯔꯤꯒꯦ? ꯅꯪꯃꯁꯨꯅꯦ, ꯅꯆꯟꯅꯨꯄꯤꯁꯦ ꯌꯥꯝꯅ ꯀꯟꯈꯠꯄ꯭ꯔꯥ ꯍꯥꯏꯕꯀꯣ. ꯁꯣꯏꯔꯗꯤ ꯑꯩꯗꯤ ꯅꯣꯏꯗ ꯇꯥꯏꯅꯒꯗꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯁ, ꯏꯃꯥꯁꯤꯗꯤ ꯌꯥꯔꯤꯁꯦ. ꯑꯗꯨꯏ ꯁꯔꯨꯛ ꯅꯃꯧ ꯍꯤꯟꯖꯥꯡ ꯁꯦꯝꯃꯨꯈꯤꯒꯦꯀꯣ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯊꯣꯏꯕ ꯑꯏꯪꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯑꯃꯨꯖꯥꯎꯅ ꯍꯣꯏ ꯏꯆꯦ ꯑꯏꯪꯕꯤ, ꯇꯥꯕ꯭ꯔꯣ? ꯇꯥꯕꯤꯔꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯑꯃꯨꯖꯥꯎ ꯑꯩꯒꯤ ꯐꯖꯔꯕ ꯈꯣꯏꯊꯨꯝꯅꯔꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯊꯣꯏꯕꯅ ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣ. ꯑꯃꯨꯖꯥꯎꯒꯤ ꯍꯪꯉꯣꯏ ꯕꯣꯔꯥ ꯑꯃ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯀꯧꯕ ꯇꯥꯕ ꯃꯐꯝꯗ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯏꯆꯦ ꯑꯏꯪꯕꯤ. ꯊꯕꯥꯅ ꯍꯩ ꯑꯉꯧꯕ ꯑꯅꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯨꯡꯁꯥꯅ ꯅꯨꯡꯁꯥ ꯁꯥꯕꯅꯤ, ꯈꯣꯟꯖꯦꯜꯁꯤꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯏꯆꯥꯅꯨꯄꯤꯒ ꯇꯤꯟꯅꯩ ꯍꯥꯏꯕꯗ ꯆꯥꯛ ꯍꯦꯛ ꯆꯥꯏ. ꯂꯥꯡꯂꯦꯟꯅ ꯑꯩꯗꯤ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯏꯪꯕꯤꯒꯤ ꯃꯔꯨꯞꯁꯤꯡꯁꯦ. ꯅꯨꯡꯉꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯕꯅꯤ. ꯑꯏꯪꯕꯤꯅ ꯀꯩꯅꯣ ꯅꯣꯏꯅ ꯂꯥꯎ ꯂꯥꯎꯗꯅ ꯂꯥꯛꯏꯗꯨꯅ? ꯑꯩꯗꯧꯅ ꯈꯔ ꯈꯔꯁꯨ ꯂꯦꯝꯃꯣ ꯍꯥꯏꯕꯁꯤ ꯌꯥꯗꯦꯗꯀꯣ ꯅꯣꯏꯁꯦ. ꯑꯥꯏ, ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯕꯣ? ꯑꯃꯨꯖꯥꯎꯅ ꯂꯥꯛꯇ꯭ꯔꯤ. ꯃꯣꯏ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯍꯧꯕꯅꯤ. ꯏꯔꯨꯖꯅꯤ ꯈꯪꯗꯕꯩ ꯅꯨꯔꯥ ꯊꯥꯡꯉꯦ, ꯉꯁꯤꯗꯤ ꯅꯨꯔꯥ ꯄꯣꯛꯐꯜꯂꯒ ꯇꯛꯇ꯭ꯔꯤꯐꯥꯎ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯍꯧꯕꯅꯤ ꯃꯣꯏ ꯃꯃꯥꯅ. ꯊꯣꯏꯕꯅ ꯂꯥꯎ ꯏꯆꯦ ꯑꯏꯪꯕꯤ, ꯀꯩꯅꯣ ꯍꯥꯏꯕꯤꯒꯦ ꯂꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯊꯣꯏꯕꯅ ꯑꯏꯪꯕꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯀꯩꯅꯣ ꯅꯣꯏꯅ ꯑꯩ ꯄꯨꯔꯒ ꯂꯥꯛꯏꯁꯤ ꯀꯥꯏꯗꯅꯣ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯄꯥꯈꯪ ꯑꯔꯤꯕ ꯑꯇꯥꯡꯅ ꯏꯆꯦ ꯑꯏꯪꯕꯤ ꯅꯪ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯏꯅꯤ. ꯑꯗꯨꯏꯅꯤ, ꯂꯥꯛꯑꯣ, ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ. ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯑꯇꯥꯡꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯂꯥꯛꯑꯕꯣ ꯑꯏꯪꯕꯤ? ꯍꯣꯏ, ꯂꯥꯛꯑꯦ. ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯇꯥ? ꯑꯩꯁꯦ ꯀꯩꯅꯣꯝꯇ ꯁꯨꯝ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯕꯅꯤ. ꯑꯗꯣ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯏꯪꯕꯤ. ꯈꯪꯗꯦꯍꯦ, ꯁꯥꯎꯅꯤꯡꯉꯗꯤ ꯑꯩꯗꯤ. ꯑꯗꯣ ꯍꯥꯏꯗꯣꯏ ꯑꯣꯏꯔꯗꯤ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ. ꯑꯏꯪꯕꯤ, ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯁꯤ. ꯑꯦ, ꯑꯩꯗꯤ ꯀꯩꯒꯤ ꯅꯣꯏꯗ ꯂꯩꯗꯣꯏꯕ? ꯑꯩꯕꯨ ꯌꯨꯝ ꯂꯩꯇꯕꯗꯧꯅ. ꯑꯗꯨꯒꯤ ꯅꯠꯇꯦ, ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯅꯤꯡꯉꯤ. ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ. ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯨꯅꯁꯨ ꯇꯧꯗꯣꯏꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯅꯪꯁꯦ ꯄꯨꯔꯛꯑꯣ ꯍꯥꯏꯌꯦ. ꯊꯝꯅꯤꯡꯉꯗꯤ ꯅꯨꯡꯁꯤꯕ ꯃꯤꯁꯦ ꯃꯅꯥꯛꯇ ꯊꯝꯕ ꯌꯥꯕ꯭ꯔꯣ? ꯌꯥꯔꯗꯤ ꯑꯩꯁꯨ. ꯌꯥꯔꯗꯤ ꯅꯪ ꯀꯅꯥ ꯊꯝꯒꯦ ꯍꯥꯏꯅꯣ ꯍꯥꯏꯕꯅꯤ? ꯁꯨꯝ ꯍꯥꯏꯕꯅꯤꯗ. ꯑꯩꯒꯤ ꯋꯥꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯗꯤ ꯅꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯗ ꯏꯇꯣꯝ ꯁꯤꯖꯗꯣꯏꯅꯤ ꯌꯦꯡꯉꯣ. ꯑꯦ, ꯀꯩꯒꯤ ꯁꯤꯗꯣꯏꯕ? ꯅꯪꯅ ꯌꯥꯕꯤꯗꯕꯒꯤ ꯁꯤꯗꯣꯏꯕ. ꯑꯗꯨꯒ ꯑꯩꯅ ꯁꯤꯔꯤꯁꯤꯒꯤ ꯃꯔꯝꯁꯨ ꯅꯪꯅꯅꯦ ꯍꯥꯏꯔꯝꯗꯣꯏꯅꯤ. ꯑꯗꯨꯅ ꯑꯩꯁꯦ ꯁꯤꯍꯟꯅꯤꯡꯗ꯭ꯔꯗꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ. ꯈꯜꯂꯣ ꯈꯜꯂꯣ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ, ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ. ꯑꯏꯪꯕꯤ ꯑꯇꯥꯡꯗ ꯄꯦꯔꯤ ꯄꯦꯔꯤ ꯌꯦꯡꯗꯨꯅ ꯑꯁꯦꯡꯒꯤ ꯁꯤꯗꯣꯏꯔꯣ ꯇꯥ? ꯅꯪ ꯑꯗꯣ ꯑꯩ ꯅꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯂꯩꯕ ꯌꯥꯗꯣꯏꯔꯥ? ꯌꯥꯔꯣꯏ, ꯑꯩꯈꯣꯏꯗ ꯄꯨꯟꯁꯤꯒꯤ ꯑꯗꯨꯝ ꯂꯩꯔꯗꯧꯕꯅꯤ. ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯦꯡꯕꯁꯨ ꯌꯥꯔꯣই. ꯑꯩ ꯈꯛ ꯌꯦꯡꯒꯗꯧꯕ, ꯈꯪꯉꯕ? ꯑꯥꯏ, ꯍꯅꯨꯕ ꯅꯪꯉꯣꯟꯗ ꯑꯩꯁꯦ ꯂꯩꯗꯣꯏꯔꯣ ꯑꯗꯨꯗꯤ? ꯍꯣꯏ, ꯂꯩꯗꯣꯏꯅꯤ. ꯌꯥꯗ꯭ꯔꯤꯕꯣ ꯌꯥꯔꯕꯣ? ꯁꯠ ꯁꯠ ꯍꯥꯏꯔꯣ. ꯌꯥꯗ꯭ꯔꯗꯤ ꯑꯩ ꯁꯤꯅꯕ ꯇꯧꯔꯨꯔꯗꯕꯅꯤ. ꯑꯏꯪꯕꯤ
ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯤ ꯍꯅꯨꯕꯁꯤꯗ ꯑꯩꯁꯤ ꯂꯩꯗꯣꯔꯕ ꯑꯩꯅ ꯂꯩꯔꯣꯏ ꯍꯥꯏꯔꯒ ꯃꯥꯅ ꯑꯃꯨꯛ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯥꯏ ꯇꯥ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯒꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣꯕ ꯂꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯑꯗꯣ ꯍꯣꯔꯦꯟ ꯏꯃꯥꯅ ꯍꯪꯂꯛꯄꯗ ꯅꯁꯥꯅ ꯌꯥꯏ ꯍꯥꯏꯌꯨꯀꯣ ꯑꯁꯨꯝꯅ ꯑꯇꯥꯡ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯑꯅꯤꯁꯨ ꯆꯦꯜꯂꯛꯂꯝꯃꯤ ꯊꯥꯔꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯣꯝꯗꯅ ꯊꯕꯛ ꯃꯆꯥ ꯍꯜꯂꯛꯇꯕꯗ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯣ ꯍꯜꯂꯛꯇ꯭ꯔꯦ ꯅꯆꯟꯅꯨꯄꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯟꯕꯤꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ ꯏꯃꯥ ꯍꯟꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯃꯨꯖꯥꯎꯒ ꯊꯣꯏꯕꯒꯗ ꯍꯪꯉꯨꯔꯁꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯔꯤꯛ ꯑꯃꯨꯖꯥꯎ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯂꯤ ꯃꯆꯥ ꯍꯜꯂꯛꯇꯕꯒꯤ ꯃꯔꯝ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯊꯕꯛ ꯑꯃꯇ ꯁꯨꯍꯩꯕ ꯅꯠꯇꯦ ꯄꯦꯜꯂꯦꯗꯀꯣ ꯊꯕꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯃꯥ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯍꯣ ꯆꯦꯟꯈ꯭ꯔꯦ ꯅꯆꯟꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ ꯑꯆꯧꯕꯅ ꯏꯃꯥ ꯌꯥꯔꯤꯁꯦ ꯏꯆꯟꯅ ꯄꯥꯝꯅ ꯆꯠꯄ ꯑꯣꯏꯔꯗꯤ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯟꯕ ꯑꯣꯏꯕꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯑꯇꯥꯡꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯇꯥꯡꯅ ꯑꯌꯤꯡꯕꯤ ꯇꯥꯕ꯭ꯔꯣ ꯁꯤ ꯍꯧꯒꯠꯂꯨ ꯁꯤ ꯅꯣꯡꯉꯥꯜꯂꯤ ꯁꯤ ꯍꯧꯒꯠꯂꯨ ꯑꯁ ꯇꯜꯂꯦ ꯍꯧꯒꯠꯄ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯒꯦ ꯁꯤ ꯌꯥꯗꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗꯤ ꯃꯧꯗꯣ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯅꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯍꯧꯒꯠꯂꯨ ꯊꯕꯛ ꯇꯧꯅꯕ ꯑꯁ ꯇꯜꯂꯤꯍꯦ ꯇꯥꯡ ꯅꯪꯁꯤꯗꯤ ꯄꯪꯍꯧꯗ ꯍꯧꯗꯣꯛꯑꯦ ꯊꯥꯔꯤꯛꯅ ꯍꯩꯃꯥ ꯏꯃꯧ ꯍꯧꯒꯠꯂꯛꯑꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯇꯨꯝꯈꯣ ꯌꯥꯗ꯭ꯔꯣ ꯇꯥꯡꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯅꯦꯃ ꯃꯤ ꯑꯩꯅ ꯅꯨꯡꯉꯥꯏ ꯇꯨꯝꯖꯕꯁꯤꯗ ꯃꯥꯅ ꯆꯥꯛꯏꯕ ꯐꯔꯤꯁꯤ ꯍꯧꯒꯠꯂꯛꯑꯗꯤꯅꯦ ꯆꯤꯟꯌꯥ ꯁꯦꯝꯃꯨꯔꯣ ꯑꯗꯨꯒ ꯏꯔꯨ ꯃꯩꯊꯖꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯃꯩꯔꯥ ꯂꯥꯡꯅꯕ ꯍꯣꯏ ꯑꯗꯨ ꯏꯃꯥ ꯑꯩꯗꯤ ꯊꯕꯛ ꯑꯃꯠꯇ ꯍꯩꯇꯦ ꯏꯃꯥꯅ ꯇꯥꯛꯄꯤꯌꯨꯀꯣ ꯊꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕ ꯑꯗ ꯑꯩꯅ ꯌꯥꯕꯤꯗꯕꯩ ꯊꯕꯛꯁꯨ ꯑꯃꯠꯇ ꯍꯩꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯏꯃꯥꯅ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯁꯨ ꯑꯉꯥꯡꯒ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯇꯦ ꯏꯃꯥꯅ ꯇꯥꯛꯄꯤꯌꯨꯀꯣ ꯍꯟꯗꯛꯁꯨ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯈꯔ ꯇꯥꯛꯄꯤꯔꯛꯄꯗꯨꯁꯨ ꯀꯥꯎꯈ꯭ರೆ ꯊꯨꯅ ꯂꯨꯍꯣꯡꯉꯛꯄꯅꯤꯅ ꯇꯥꯛꯇ꯭ꯔꯗꯤꯀꯣ ꯏꯃꯧꯅ ꯍꯩꯇꯕ ꯄꯨꯝꯕꯅꯦ ꯏꯃꯥꯅ ꯂꯣꯏꯅ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯊꯥꯔꯤꯛꯅ ꯃꯃꯧꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯒ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯇꯧ ꯑꯗꯨꯗꯤ ꯍꯣꯡꯕ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯑꯝꯇ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯃꯤ ꯍꯩꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩ ꯀꯥꯎꯗꯅ ꯏꯁꯤꯡ ꯍꯥꯞꯇꯕꯤ ꯆꯐꯨꯗ ꯆꯦꯡ ꯍꯥꯞꯄꯒ ꯊꯥꯡꯒꯠꯂꯨꯕꯒꯤ ꯆꯦꯡꯁꯦ ꯂꯣꯏ ꯃꯣꯛꯈ꯭ꯔꯦ ꯍꯩꯃꯥ ꯏꯃꯧ ꯏꯕꯦꯝꯃ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏꯁꯦ ꯁꯦ ꯏꯃꯥ ꯇꯧꯒꯦ ꯌꯦꯡꯉꯨꯀꯣ ꯑꯁꯨꯝꯅ ꯊꯥꯔꯤꯛꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯑꯌꯤꯡꯕꯤ ꯌꯦꯡꯍꯜꯂꯝꯃꯤ ꯑꯩꯗꯣ ꯀꯥꯎꯕꯅꯦꯕ ꯍꯩꯔꯅꯤ ꯃꯇꯨꯡꯗꯤ ꯑꯁꯨꯝꯅ ꯇꯞꯅ ꯊꯥꯔꯤꯛꯅ ꯃꯃꯧꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯊꯕꯛ ꯄꯨꯝꯕ ꯍꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯕꯥ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥ ꯂꯥꯛꯏꯌꯦ ꯑꯌꯥ ꯏꯃꯥ ꯏꯅꯝꯃ ꯅꯣꯏ ꯂꯥꯛꯏꯔꯣ ꯀꯥꯈꯠꯂꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏ ꯃꯥꯒ ꯏꯅꯝꯃꯒ ꯂꯥꯛꯑꯦ ꯍꯥ ꯀꯔꯤꯑꯕ ꯍꯩꯃꯥ ꯏꯆꯦ ꯀꯗꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥ ꯏꯅꯝꯃ ꯐꯝꯂꯝꯃꯨꯀꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ ꯑꯩꯅ ꯂꯣꯟꯕ ꯆꯥ ꯊꯛꯑꯣ ꯈꯨꯍꯥꯎꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯥꯅ ꯏꯅꯥꯎ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯂꯣꯏꯅꯒꯦ ꯅꯈꯣꯏꯕꯣ ꯃꯆꯤꯟꯁꯨ ꯑꯣꯈꯥꯛ ꯀꯟꯕꯅꯤ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗꯗꯤ ꯍꯩꯅ ꯇꯥꯟꯅꯕꯁꯨ ꯌꯥꯗꯦꯗꯣ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯀꯔꯤꯁꯨ ꯍꯩꯇꯕꯅꯤ ꯑꯩꯅ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯨꯔꯁꯨ ꯌꯥꯅꯤ ꯀꯣꯟꯅ ꯏꯅꯦꯝ ꯇꯥꯛꯍꯜꯂꯨꯒꯦ ꯑꯩꯗꯤ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦꯌꯦ ꯃꯥꯅ ꯑꯗꯨꯅ ꯑꯩꯅ ꯇꯥꯛꯀꯦꯒ ꯌꯥꯕ ꯅꯠꯇꯦꯗ ꯏꯃꯧꯗꯤ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯗ ꯑꯩꯗꯤ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ
ꯍꯧꯖꯤꯛꯇꯤ ꯏꯃꯧꯅ ꯍꯩꯇꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯆꯤꯟ ꯊꯤ ꯍꯥꯏ ꯍꯣꯔꯦꯟ ꯍꯦꯛꯇ ꯆꯥꯛ ꯆꯥꯔꯒ ꯍꯟꯈꯣ ꯏꯅꯥꯎꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯇꯧꯁꯤ ꯎꯕꯗ ꯄꯦꯜꯂꯤ ꯏꯆꯥꯅ ꯏꯅꯥꯎꯒꯤ ꯃꯐꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄꯒꯤ ꯃꯉꯥꯎ ꯊꯤꯕꯅꯤ ꯑꯩꯁꯨ ꯏꯆꯥ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯏꯆꯥꯕꯨ ꯆꯩ ꯊꯥꯡ ꯇꯧꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯃꯧ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯏꯆꯥꯕꯨ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯎꯀꯣ ꯏꯆꯦ ꯌꯥꯔꯤꯁꯦ ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯧ ꯅꯠꯇꯤꯌꯦ ꯏꯆꯥꯅꯨꯄꯤꯅꯤ ꯏꯆꯥꯅꯨꯄꯤ ꯏꯌꯥꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯃꯈꯣꯏ ꯃꯄꯥꯒ ꯏꯆꯥꯒ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯏꯆꯦ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯁꯨ ꯂꯥꯛꯑꯝꯃꯤ ꯄꯤꯕꯥꯅ ꯑꯕꯣ ꯏꯆꯦ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯊꯥꯔꯤꯛꯅ ꯍꯩꯃꯥ ꯏꯁꯨꯁꯥ ꯅꯣꯏ ꯂꯥꯛꯑꯕ꯭ꯔꯣ ꯍꯣꯏ 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 ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯅꯣꯏꯒꯤ ꯅꯆꯦꯗꯣ ꯀꯧꯊꯣꯔꯛꯀꯦ ꯑꯕꯣ ꯂꯥꯡꯂꯦꯟꯅ ꯏꯅꯦ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯗꯨꯕꯨꯔꯣ ꯏꯃꯧ ꯅꯨꯄꯤꯒ ꯁꯥꯟꯅꯕ ꯂꯥꯛꯏꯅꯦ ꯍꯩꯃꯥ ꯑꯩꯒꯤ ꯏꯆꯥꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡꯒ ꯁꯥꯟꯅꯕ ꯂꯦꯞꯇ꯭ꯔꯤꯕꯔꯣ ꯏꯃꯧꯁꯦ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯣꯏꯁꯨ ꯁꯥꯟꯅꯕ ꯈꯨꯗꯤꯡ ꯏꯃꯧꯁꯦ ꯑꯗꯨꯝ ꯍꯧꯕ ꯂꯥꯛꯏ ꯏꯃꯧꯁꯨ ꯑꯉꯥꯡꯒ ꯁꯥꯟꯅꯕ ꯄꯥꯝꯕꯒꯤ ꯑꯩꯅꯁꯨ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕꯤ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯟꯅꯍꯟꯕꯅꯤꯗ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯏꯅꯝꯃ ꯁꯦ ꯆꯥꯊꯣꯛꯑꯣ ꯑꯥꯏ ꯅꯞꯆꯣꯕ ꯅꯣꯏ ꯂꯥꯛꯏꯔꯣ ꯉꯁꯤꯗꯤ ꯁꯥꯟꯅꯔꯔꯣꯏꯁꯦ ꯇꯨ ꯑꯩꯈꯣꯏ ꯃꯥꯒ ꯏꯅꯝꯃꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯥꯟꯅꯔꯔꯣꯏꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦ ꯊꯕꯥꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯃꯧꯅꯦ ꯍꯥꯏꯕ ꯀꯥꯎꯒꯅꯨꯅꯦꯍꯦ ꯃꯧ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯆꯠꯄ ꯁꯥꯖꯠꯂꯤ ꯆꯠꯇꯨꯅ ꯂꯩꯔꯕꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯃꯧ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯌꯥꯅꯕ ꯆꯠꯂꯨ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯍꯥꯏꯁꯤ ꯇꯨꯔꯦꯜ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯍꯩꯁꯤꯡꯅ ꯆꯠꯂꯨ ꯀꯩꯗꯧꯅꯨꯡꯗ ꯅꯅꯦꯝ ꯅꯀꯨ ꯑꯃꯗꯤ ꯅꯄꯨꯔꯣꯏꯕꯗ ꯅꯆꯤꯟ ꯍꯟꯒꯠꯅ ꯈꯨꯝꯕ ꯌꯥꯗꯦꯀꯣ ꯍꯣꯏꯕꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏꯕ ꯏꯅꯦꯝ ꯏꯀꯨ ꯏꯄꯨꯔꯣꯏꯕꯗ ꯍꯧꯔꯛꯄ ꯃꯤꯈꯩ ꯑꯩꯅ ꯂꯣꯏꯅ ꯐꯨꯗꯠꯇꯣꯏꯅꯤ ꯂꯥꯡꯂꯦꯟꯅ ꯃꯁꯤꯗꯤꯕ ꯑꯗꯣ ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯅꯪꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯦꯌꯦ ꯆꯨꯝꯕ꯭ꯔꯣ ꯑꯌꯥ ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯔꯣ ꯑꯩꯅꯀꯣ ꯍꯥꯟꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯤꯀꯥꯟꯗ ꯆꯐꯨꯗ ꯏꯁꯤꯡ ꯍꯥꯞꯇꯕꯤ ꯆꯦꯡ ꯍꯥꯞꯄꯒ ꯊꯣꯡꯕ ꯑꯗꯨꯗ ꯆꯦꯡꯗꯣ ꯀꯥꯔꯤꯅꯦ ꯇꯧꯔꯝꯅꯤꯌꯦ ꯃꯁꯤ ꯑꯩꯅ ꯇꯥꯛꯀꯦ ꯍꯥꯏꯔꯤꯀꯥꯟꯗ ꯌꯥꯔꯝꯃꯗꯤ ꯐꯔꯣꯏꯗ꯭ꯔꯗꯣ ꯍꯣ ꯅꯪꯅ ꯇꯥꯛꯄꯤꯗ꯭ꯔꯁꯨ ꯏꯅꯦ ꯃꯕꯨꯛ ꯐꯕꯤꯅ ꯇꯥꯛꯄꯤ ꯏꯁꯧꯁꯨ ꯂꯥꯡꯕꯤꯗꯦ ꯅꯪꯗꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯑꯗꯨ ꯏꯃꯥ ꯏꯅꯝꯃ ꯇꯥꯆꯧꯗꯣ ꯑꯩ ꯃꯅꯥꯛꯇꯁꯨ ꯂꯥꯛꯇꯦ ꯃꯆꯟ ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔ ꯆꯠꯂꯣ ꯍꯩꯃꯥ ꯏꯆꯟꯕꯨ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯆꯟꯒꯤ ናꯛꯇ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯇꯥꯆꯧꯗꯣ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯑꯗꯨ ꯍꯜꯂꯛꯑꯒ ꯏꯆꯜꯒꯤ ꯐꯤꯔꯣꯜ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯒ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯗꯤ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯆꯥꯊꯣꯏꯕꯤꯌꯥ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯅꯤ ꯅꯃꯧ ꯑꯅꯤ ꯍꯧꯅꯔꯒ ꯅꯣꯡꯃ ꯀꯣꯏꯊꯣꯔꯛꯎ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯉꯟꯅ ꯍꯦꯛ ꯂꯥꯛꯀꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯌꯤꯡꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯄꯥꯕꯒ ꯇꯥ ꯑꯇꯥꯡꯒ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯇꯣꯏꯅꯣ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔꯗꯤ ꯍꯜꯂꯛꯂꯅꯤ ꯏꯃꯧꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯇꯥ ꯑꯇꯥꯡ ꯂꯥꯛꯑꯗꯤ ꯑꯩ ꯉꯟꯅ ꯇꯨꯝꯕ ꯍꯧꯗꯣꯔꯛꯑꯅꯤ ꯑꯗꯨꯏꯅꯤ ꯑꯗꯨꯒ ꯑꯉꯥꯡꯒ ꯁꯥꯟꯅꯕꯁꯨ ꯆꯩꯔꯛꯀꯅꯤ ꯑꯗꯣ ꯏꯃꯥꯅ ꯆꯩꯕꯤꯌꯨꯀꯣ ꯆꯩꯊꯣꯛꯀꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯀꯩꯊꯦꯜ ꯊꯣꯛꯂꯛꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯏꯃꯥ ꯀꯥꯡꯁꯣꯏ ꯆꯥꯅꯕ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯩꯁꯤ ꯑꯗꯨꯒ ꯁꯤꯡꯖꯨ ꯆꯥꯅꯕ ꯀꯣꯕꯤꯁꯨ ꯂꯩꯁꯤ ꯑꯇꯩꯗꯤ ꯌꯥꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯁꯈꯤꯌꯥ ꯅꯪꯒꯤ ꯀꯣꯕꯤꯁꯤꯕꯨ ꯀꯌꯥꯅꯣ ꯂꯨꯄꯥ 2ꯅꯤ ꯀꯣꯕꯤꯗꯨꯃ ꯍꯥꯞꯄꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤ ꯑꯁꯤꯃꯒ ꯍꯥꯞꯄꯣ ꯍꯣꯏ ꯅꯃꯧ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯄꯤꯛꯇꯛ ꯂꯥꯛꯇꯛ ꯃꯒꯨꯟ ꯌꯥꯝ ꯂꯩ ꯏꯃꯧꯗꯤ ꯑꯗꯨꯏꯅꯦ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯑꯩꯁꯦ ꯆꯔꯣꯏ ꯃꯥꯜꯂꯤ ꯑꯗꯨ ꯃꯥꯜꯂꯤꯅ ꯌꯥꯝ ꯍꯥꯏ ꯊꯥꯔꯤ ꯅꯪꯒꯤ ꯅꯃꯧꯁꯤꯗꯤ ꯃꯆꯤꯟ ꯃꯈꯥꯅ ꯃꯔꯣꯟ ꯑꯃ ꯅꯨꯡꯁꯤꯔꯤꯕ ꯃꯉꯥꯎ ꯌꯥꯝ ꯊꯤꯔꯝꯗꯧ ꯃꯥꯜꯂꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯅꯪꯗꯤ ꯅꯃꯧꯁꯤꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯅꯤꯅꯦ ꯍꯣꯏ ꯁꯈꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯏꯃꯧꯗ ꯉꯥꯎꯔꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯃꯛ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯃꯆꯤꯟ ꯌꯥꯎꯕꯤ ꯃꯧ ꯅꯍꯥ ꯑꯅꯤꯅ
ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯦ ꯊꯥꯔꯦꯛ, ꯅꯪꯒꯤ ꯅꯃꯧ ꯑꯁꯤꯗꯤ ꯃꯃꯤꯠꯇ ꯀꯥꯛꯇ ꯉꯥꯏꯔꯤꯅꯦ, ꯊꯕꯛ ꯏꯪꯈꯥꯡꯕꯨ ꯍꯩꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ, ꯏꯄꯤꯛ ꯄꯤꯛꯈꯩ, ꯄꯨꯔꯥ ꯍꯨꯏ ꯃꯆꯥ ꯃꯥꯜꯂꯤ꯫ ꯃꯧꯅꯥꯎꯅꯤ ꯄꯨꯔꯥ꯫ ꯃꯦꯝꯆꯥꯅ, ꯉꯥꯡꯕꯤꯌꯥ, ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯅꯦ ꯊꯥꯔꯤꯛꯀꯤ ꯃꯃꯧ ꯅꯨꯄꯤꯁꯤꯗꯤ ꯃꯃꯤꯠꯇ ꯀꯥꯛꯇ ꯉꯥꯏꯔꯤ꯫ ꯑꯁꯤꯕꯨ ꯃꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯗꯅ ꯄꯥꯜꯂꯛꯏꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯉꯛꯇ꯭ꯔꯣ? ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯋꯥꯔꯛꯇꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯣ? ꯑꯣꯏꯗꯣꯏꯅꯤ, ꯃꯧꯅꯥꯎ ꯃꯆꯥ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯃꯧꯅꯥꯎ ꯃꯆꯥꯁꯤ ꯎꯕꯗ꯫ ꯊꯥꯔꯤꯛꯅ, ꯍꯩ ꯋꯥꯔꯛꯇꯕꯤ ꯃꯧ, ꯅꯈꯣꯏꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ? ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯗ꯭ꯔꯤꯀꯥꯟꯗ ꯅꯈꯣꯏ ꯅꯁꯥꯁꯤ ꯀꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯍꯟꯅ ꯌꯦꯡꯉꯨꯅꯍꯦ꯫ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇ꯭ꯔꯤꯀꯥꯟꯗ ꯅꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯂꯨꯅꯦ꯫ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯆꯠꯄ ꯂꯤꯆꯠ ꯁꯥꯖꯠ ꯑꯗꯨꯒꯨꯝ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯅ ꯇꯧꯔꯝꯅꯤ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨ ꯏꯕꯦꯝꯃ꯫ ꯑꯩꯒꯤ ꯏꯃꯧꯗꯤꯅꯦ ꯅꯈꯣꯏꯒꯨꯝ ꯃꯤꯒꯤ ꯃꯤꯋꯥ, ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯗꯦꯅꯦ꯫ ꯅꯈꯣꯏꯒꯨꯝꯕꯤ ꯆꯟꯅꯗꯕꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯧꯅꯥꯎ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯌꯨꯝꯒꯥꯏꯕꯤ ꯃꯧ꯫ ꯏꯁ, ꯅꯃꯧꯗ ꯃꯧꯅꯥꯎ ꯍꯥꯏꯕꯒꯤꯔꯣ ꯏꯅꯦꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯗꯨꯕꯣ? ꯏꯆꯦ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯁꯦ ꯋꯥꯔꯛ ꯋꯥꯇꯦꯝꯂꯛꯇꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯄ ꯑꯣꯏꯅ ꯎꯔꯕꯁꯨ ꯑꯩ ꯏꯆꯦ ꯑꯅꯤꯗꯧꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯇꯧꯗꯦ꯫ ꯍꯣꯏ, ꯑꯩ ꯄꯨꯄꯪ ꯁꯨꯗꯕ ꯏꯃꯨꯡ ꯑꯃꯗ ꯏꯉꯥꯎ ꯉꯥꯎꯅ ꯍꯧꯔꯛꯄ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯑꯩ ꯏꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯏꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤꯇꯅ ꯌꯣꯝꯗꯨꯅ ꯍꯤꯡꯕ ꯐꯪꯖꯔꯤ꯫ ꯑꯗꯨꯒ ꯏꯆꯦ ꯑꯅꯤꯗꯤ ꯑꯗꯣꯝꯒꯤ ꯏꯅꯦꯝ ꯏꯀꯨꯅ ꯀꯔꯤ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯛꯄꯒꯦ? ꯁꯤꯒꯨꯝꯕ ꯈꯦꯠꯅꯕ ꯃꯌꯥꯝꯁꯦ ꯈꯔꯁꯨ ꯈꯪꯕꯤꯌꯨ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯍꯤꯡꯂꯤꯕꯤ ꯑꯃꯒ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯂꯩꯕꯅꯤ꯫ ꯐꯔꯦ, ꯉꯁꯤ ꯏꯆꯦ ꯑꯅꯤꯗꯒꯤ ꯑꯩ ꯄꯔꯥ ꯈꯔ ꯇꯝꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯏꯆꯦ ꯑꯅꯤꯅ ꯑꯩꯒꯤ ꯏꯇꯧꯕꯨ ꯇꯝꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯌꯤꯡꯕꯤ ꯑꯩꯒꯤ ꯃꯉꯥꯎ ꯊꯤꯕ ꯄꯨꯝꯕ ꯅꯥꯊꯩꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯏꯆꯦ ꯑꯅꯤꯁꯨ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯨꯅ ꯍꯧꯔꯛꯄ ꯏꯆꯦ ꯑꯅꯤꯗ ꯑꯩꯅ ꯁꯤ ꯍꯥꯏꯕꯒꯤ ꯃꯊꯧꯕꯨꯗꯤ ꯇꯥꯗꯦ ꯍꯥꯏꯕ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯥꯎꯖꯟ ꯊꯤꯕ ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨꯅ ꯅꯧꯍꯧꯅꯅ ꯃꯧꯅꯥꯎ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯅꯤ꯫ ꯋꯥꯔꯧꯕꯤꯅꯨꯀꯣ ꯏꯃꯥ, ꯍꯜꯂꯁꯤꯔꯥ? ꯂꯥꯛꯑꯣ ꯍꯜꯂꯁꯤ꯫ ꯏꯃꯧꯁꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ, ꯏꯃꯧꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯅ ꯋꯥ ꯈꯖꯤꯛ ꯍꯥꯏꯕꯒꯤ ꯏꯃꯧꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯍꯩꯇꯕ ꯄꯨꯝꯕ ꯃꯅꯦꯝꯅ ꯇꯥꯛꯍꯟꯗꯨꯅ ꯍꯩꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯟꯕ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ꯫ ꯍꯣꯠꯅꯕꯗ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯁꯨꯝꯅ ꯃꯀꯨ ꯑꯃꯗꯤ ꯑꯇꯥꯡꯁꯨ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯅ, ꯉꯁꯤꯗꯤ ꯏꯃꯧꯒꯤ ꯌꯦꯟꯁꯥꯡꯁꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯧꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯅꯤꯡꯊꯤꯅ ꯍꯩ꯫ ꯑꯗꯨꯅꯤꯗꯅ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯁꯤꯗꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯏꯃꯧꯒꯨꯝꯕꯤꯗꯤ ꯑꯇꯥꯡꯕꯤꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯏꯃꯧꯒꯨꯝꯅ ꯈꯣꯡꯒꯨꯟ ꯇꯥꯕ ꯃꯧ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯧꯅꯥꯎ ꯑꯁꯤꯒꯤ ꯃꯇꯧ ꯇꯝꯖꯧꯅ ꯁꯣꯟꯅꯔꯤꯕꯅꯦ꯫ ꯑꯇꯥꯡꯅ, ꯃꯧꯅꯥꯎ ꯄꯤꯛꯇ꯭ꯔꯨꯀꯥꯛꯁꯤꯒꯤ ꯃꯇꯧ ꯇꯝꯅꯧꯒ ꯍꯥꯏꯅꯔꯕ꯭ꯔꯣ? ꯆꯥꯛꯄ꯭ꯔꯣ? ꯅꯪꯅ ꯑꯩꯁꯦ ꯃꯧꯅꯥꯎ ꯅꯝꯗꯅ ꯑꯣꯏꯍꯟꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ꯫ ꯏꯃꯥ, ꯄꯥꯕ, ꯑꯇꯥꯡꯅ ꯑꯩꯁꯦ ꯀꯗꯔ ꯇꯧꯔꯒ ꯄꯨꯔꯛꯏꯅꯤ꯫ ꯃꯥꯅ ꯃꯣꯏꯗ ꯂꯩꯁꯦ ꯍꯥꯏ, ꯑꯗꯨ ꯌꯥꯗ꯭ꯔꯗꯤ ꯃꯥ ꯁꯤꯗꯣꯏꯅꯤ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏꯅꯤ꯫ ꯑꯣꯏ, ꯃꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯝꯃꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑ ꯃꯥꯜꯂꯦ꯫ ꯑꯌꯤꯡꯕꯤ, ꯅꯪ ꯎꯆꯤꯗ ꯍꯟꯖꯤꯜꯂꯦ꯫ ꯍꯣ, ꯑꯁꯦꯡꯕ ꯍꯥꯏꯕꯅꯦ ꯍꯥꯏꯕ꯫ ꯇꯣꯝꯕꯅ, ꯐꯔꯦꯅꯤ, ꯅꯆꯤꯟ ꯌꯥꯎꯃꯟꯗꯅ ꯍꯧꯖꯤꯛꯇꯤ ꯏꯃꯧꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯦꯗꯣ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯃꯉꯥꯎ ꯊꯤꯅ ꯍꯧꯔꯛꯄ ꯑꯣꯏꯔꯕꯁꯨ ꯐꯤꯕꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯑꯍꯣꯡꯕ ꯍꯥꯏꯕꯁꯤ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯍꯣꯡꯂꯛꯂꯤꯕ ꯑꯍꯣꯡꯕ ꯑꯁꯤ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯍꯣꯡꯉꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫